अहानबदा ngasi gi maru eba pausing Mahiroi Bebisna Misigi Langla Langjin Athubada Putho Haina Taksiladuna Joint Action Committee na Manipur Pumbada Kaukiba Pung Kunmarigi Ban Chathari Mofam Kayada Lambi Thingbaga Loinana Wakat Mifam Sathake Chief Minister N Biren Sindokadabani Haina Taksiliba MLA Singna Ngasi Sutida Lairakhiba Manipur gi Governor Dr. Nazima Heptullah ga New Delhi da unaduna memorandum Pishinkre Amadi Jiribam District ta Manipur gi Western Gate sananaba mafam khangdokpa loikre tha ahungi manungda saba loisingadauri Kurumzari Times of Manipur numidang pau mi eng tabir bepunamakpu ARUNBALA taramna oksere ngasi gi maruiba pausing miamda santokna pijari Standard Robert Higher Secondary School gi Mahiroi and Bebisna Misigi Achumba Langla Langjin Puthokna bagi dabi tawduna Misigi sigi matangda semkiba Joint Action Committee na ngasi ayuk pung 6 tagina Manipur Pumbada kaukiba pung 19 banna mahausa gi punsida sauna kaiba pikre lambida passenger puba gari sing senakide kaithel kanakide dukan sing thong lonake mahiloi sang sing hangnakide lainga ki loisang sing thong hanglabasu karmasari sing office kab gi sang hanthake lambi sorokta lainai gari sing de kharamak khai adumak sanake pung 19 gi ban manungda ngasi ayuk anganbadagi khoyathong amadi thangmai bangi akoiba mafam singda miyamna thoraktuna lambi thingbagi khongjang sangsinki ayuk anganbada khwairamal kaithenda potchai yolamba sing ban sogot pani chingnaba sing laktuna potchai sing sakhaibaga loinana potchai yolhankhide ban manungda thangmai ban thau ground da JSC amadi miyamna mifam pangthoktuna akanba khongjang sangsinanaba waref lauki Police nasu pamdaba thodok sing thoktanaba ngak senbagi thabak laukhatki numit yungba matungda miyamna thangmai ban lambi paringda police amadi Joint Action Committee ga kayarak hanna muknabagi thodok thokhe tungda numidang wairam pung manga khara helakpa duaida khanghodana Standard Robert ki principal Landoni gi mitam ahum thangna na mai thaduna pendaba kholaw kya lauke makha tarakpada khoisaunarba miyam adu hongnaruba tawdana khoyathong lambi phawa wakat khongchat ama lakhe miyam gi oiba khongchat adu police na khoyathong turning point da thatuna thamlaga miyam adu amuk DM College Western Gate phawa takthoke wakat khongchak adu da sarugya khiba laikhidrabe Bebisna ge apokpe amade mabung ani wantharakpadagi Ras Medicity da puduna laikat nakhe nakalamrom da ban loidringe da khwairambal kaithel da potchai yolambi porfam phambi kaya amasu JSC amadi maira paibi kaya laktuna porfam loisinanaba khanghanke JSC amadi miyamna sangsiliba pung 19 gi ban sogaladuna khurai mai kaida miyamna ngasi pung 8 rom taba matamda kaithel thugai khe lamlong gi tongan mafam singda miyam thoraktuna lambi thingkhe sorokta uwa amadi tire puthoktuna mai thakhe khongjang sangsinba sing police na tankhaiba loinana lambi dalakpa gari sing chalhan khide MU Gate mamang langthaba left awang laikai miyamna lambi thingba lambi da uwa phaisinduna mai thakhe Thobal District su pung 19 gi Manipur ban mami chauna takhe Standard Robert Higher Secondary School Kanchipur gi Mahiroi Bebisna Misigamari Lainana Semkiba Joint Action Committee na Kaukiba Pung 19 gi Banna Bisnupur District ki miyam gi punsida sauna kaiba pikre ban asina maram oiraga district asigi faudur chaliba tidim lambida passenger puba gari sing senakide sarkar ge loisang sing karmasari kabagi sang hantakhe lanai school sing suti thanaki district asigi maru oiba aso bakaithel sing Nambol Bisnupur Ningthaukhong Moirang amadi kumbi amadi atai manung hanjinba kaithel sing mi itak takhe kumbida kumbi apunba nupilof amadi MSU Bisnupur District Committee ka kusam naraga kumbi lai sandong amadi kumbi khuga thongda thingduna gari salhankide MSU Bisnupur District Committee ki President KS Mudumangol na Bebisna mihat kamari lainana MSU mayai loisangna sangsilakpa khongjang sing sagot kani haikhe lengakna kaimte thoi oidena lebesi MSU na Lunlawi adun emsuna kauri banse amakha taba thabak thorom kaya aitai sak matansi lengak na asumba nana najina du pothok pidragadi makha tana dum emsu subu district committee na su chathadna asumba phangdi phawa ma khongjang kasengani
Amaromda Wangu Terakong Mera Paibi Nupiluf New Model English School Kumbi BK Golden Academy Kumbi Government High School Amadi Kumbi College Ki Mahiroi Singh Saruk Yaduna Bebisna Misi Yaning Daba Fongdoktuna Kumbi Terakong Kongnang Makongda Lambi Mayai Wakat Mifam Satake Amaromda Mairembam Laikai Youth Club Moirang College Gate Amadi College Gate Apunba Nupiluf Moirangna Moirang Degi Kumbi Taba Lambi Mayaida Fan Pareng Thaduna Lambi Dalakpa Gari Achat Ok Sing Thinki Wakat Mifam from Ki Bebisa Mihat Janing De Mihat Pa Mioi Dandi Piu Haimana Chingba Kholau Kya Su Lauki Ngasi ayuk pung taruk tagina hayeng pung taruk phauba Manipur pumbagi oina JSC against the mysterious death of Ningthauzam Bebisna Chanuna Kauba pung kunmrigi oiba ban Jiribam district tasu mamita khe Manipur pumbagi oina kaukiba pung kunmrigi ban asi Manipur gi district kayada chauna mamita rabasu Jiribam district ki oina de mahau sagumna private school sing amade government school sing satra sing di school kab gi sang wat khe Jiribam da mahau sagumna gari sing senakhe adubu Jiribam dagi Imphal chenba gari sing Senakide counter Kasu Thong Lonake Jiribam police na Tokhaning daba Togdok sing Toktana ba ngak senbagi thabak kanna sathake Kaksing Kuno Umathel da laiba Hizam Irabot Memorial Public School gi Mahairoi Singna Singningai oiba maongda Laikhidrabi Mahairoi and Bebisna gi Thawaina Mapugi Laikolda ingna chikna lairuna ba amade asigumba thodok asi lamdam asida makhatana thoktana ba thoni baga loinana minute ani tumina leptuna awaba phongdokhi Mahairoi Singna Bebisna misi gi achumba YL athuba matamda phanghanana basu lainga ki pungning singsinke Standard Robot English School gi Mahairoi Ningthauzam Bebisna misi gi mari lainana laingakna asengba langla langjin puthok triba fauba All Manipur Student Union Suna hanbalaitana khongjing sangsin kigani misi asigi matangda semkiba Joint Action Committee na ngasi ayuk pung taruk tagina hayeng ayuk pung taruk fauba kaukiba Manipur ban manungda ban saugatpa Sugi thongmi manga kaksingdagi police na fakiba du ngasimba condition amata yaudana thadokadabani haina Su mayai loisangi president Peter Laistram na laingakta akan ba section wa thamkre ngasi nungthin Su mayai loisangda pangthokiba paumi singa unaba amada Peter Laistram na haiki Bebisna misi asigil asengba langla langjin puthokna bagi damak school adugi principal Oja Landoni coordinator Robita administrator Ibomsa head warden Lenin amadi warden Jesse pung tarani thogi manungda police na phaduna wahangpang sathagadabani haibe yauna wafam kayam su phongdokhi Mahairoi sing boarding da laiba Mahairoi sing dugi parents sing guardian sing ga lakpiduna akoi haiba Su ga boarding am da komai chalai gani Mahairoi sing laiba da koi kai face story aduga afaba fazana ningthina laiba academic atmosphere dum laiba lai halaga laiba boarding am ohen bada kari kari thodang longmin gani habagi adugumba parents sing duga khana na gani asida haiba parents sing nasu guardian sing nasu lakpida matam chana lakpiduna akoi Su ga Wakalon hadi Suga mifam sidal yominasi loinana karigumba seda yaudaba parents ingi kamen la agadi koi Suna entertain tawjaroi Chief Minister N. Birenbu Sindokadabani Haina Taksileba MLA Singna ngasi suti da lairakiba Manipur gi Governor Nazma Heptulaga New Delhi da unakre Tom TV na fangba pau amagi matung inna tha amagi suti da laikiba Governor Nazma Heptula Bharat ki wangmada chatkiba adu ngasi Delhi da thunglakiba ka loinana lairiba Chief Minister N. Birena luchingba sarkar asigi luchingba sinanaba amadi matam kuina sarang nariba asi koknanaba Governor da taksin kiba ka loinana memorandum amaso pishinkhe maduda MLA T.A. Subhasandra, Samuel Jendai, P. Sarasandra, N. Indrajit, Losi Dikho, T.T. Haukip, Ashabuddin, L. Ramesor, Laisio, L. Radhakishore, Bangjugin Balte Yauke, MLA gi team aduna, Governor Unaduna Wari Kyasu, Sanake, Amaromda, NPP gi Oinasu, ngasi Health Minister L. Jentakumar Amadi, IFCD Minister Letpau Haukipsu, New Delhi da Thungkre, Makhatana Heng, Minister Khara Amasu, Delhi da Chatkadori, Trinamool Congress ki MLA Oriba T. Robindro Su, MLA gi team aduda Yauri, NPF ki Oinasu, Minister Yauna, MLA Kharasu, Delhi da Lairi, Chief Minister Singadabani Haina Taksiliba MLA gi team aduna center gi luchingba kayagasu unana ba honari haina Tom TV na fangba pau amana hairi
State asigi oina Jiribam district ta Manipur gi Western Gate sananabagi damba ngarangdagi hoduna paikhalakliba site selection visit ngasi loisile tha ahungi manungda Manipur gi Western Gate saba loisinana ba honaragani haina PWD Jiribam gi executive engineer N Sadanand Singh na Paumi Singh unaba amada fongdokre mahakna makha taraduna Jiribam asi district ama oiraklabani na mafam asida Manipur gi Western Gate ama sananabagi proposal ama laiki adubu nong singi fibam phatabana maram oiraga Hoba yadana Lairakibani, Adubu, Narang dagi Hoduna, site selection, Taurakiba Adu, Ngasi Loshile, Maram Aduna, Ta, Hungi Manunda, get a sea Saba Loshana Bagi target Tambagal Loinana, Hana Junglamba, Foundation Stone, Asidagi, Saurakna, Meter Chamagayang Kaimuk, Ziribam, Romda, Sangsilaga, get a sea Saragani Haiki. Nakal Amaromda Ziri Development Organization JD Yogi General Secretary W Dinesna Jiribam Yamna Matam Kyadaki Mamang dagi Langak ta Haizaduna Lakiba get a say ngasi PWD Jiribamna Nongzu Pantha Marakasida Wana Honebiba Sigidamag Jiribam PWD Amadi Langak Asibongam Kai Laitana Tagatli site selection visit Asida Jiribam CSO saying local leaders saying Amadi Atai Jiribam Maru Oiba Miyakasu Sarugyake Ningsing bayay ingsok lising amaga chamapan maudraga mapan gi December gi tang kunda matam adugi Manipur gi Chief Minister Oiramba Housing na Laikidraba W Nupamcha Singh na Jiribam gi Western Gate asi sananaba urep uyung tamlong kibani within 3 months ki manunda bachi wasina target thabi Ministry of Textiles Industry Government of India ki makhada lamdam asigi tongan ba mafam da laiba miyoi singdagi thaja handuna lupa crore kun hena khongot laga lot ki ngasi kota puthokre faraba nupi adugi maming Anamika atopa mingna Rebecca Sontak Mapuroiba Monthang Sontak kawi nomaizing tampak tagini mahakna tongan ba miyoi humpugani thoidage namthak tawduna senyam sing adu khongot lambani mahaki mathakta lairong singdagi NG Karaiba kauba miyoi amaga charangpat mamang laikai dagi kangabam ibomsa kauba miyoi singna wakalakpadagi police na case ama lokhatuna thibagi thabak sathaduna lakibani hairi Houzik Power Merthan attend break amatang luxury. Admission is going on. Saraswati Institute of Management and Paramedical Science Pangai, opposite to 6 IRB MPTC Pangai Road, Imphal, Manipur. Note iski oina ihan hanna Saraswati Institute of Management and Paramedical Science Pangai na BSc Forensic Science course Manipur da hangle. Mapalam da chatrabasu hayengma college cha lakituna admission tobi horo akakna basikni. Break matungda mayabam kahna taram nokchuri Maharaja Bodha Chandragi Chamaga taram mathoirak suba mapokumo ningsing thauram ngasi lamyan basanglenda pangthokre Sanasam Gaurahari Memorial Trust na sinduna pangthokiba thauram aduda Maharaja Bodha Chandragi photo da miyam na hikat lekat tamduna ikai khumnaba utki thauram asida maidingu lesemba sana jauba aigya ibema Rani Khidir machai bungo Maharaj Kumar Sarachandra amadi machai ibema Maharaj Kumari Hema Manjurina thauram asigi thauram pusing oike thauram asiga mari lainana ining thau lesemba sana jaubana Fongdokibada ngasi Sanasam Gaurahari Memorial Trust na asumna Maharaja Bodha Chandragi maramda thijinduna ngasigi hogalagliba naharol singda taknanabagi dambak larik ama sengwat minasi haina Fongdokhi amuk khara burasana Maharaja ji kanano karino maji sumnagi ningthau makaktara mayam ju merger agreement togudu kaktang ui magi tongan mana leibak sidol magi thogdang mayam ama leiri tongan filda masi mathangi dadi ai pamjabani trust na suyabigani ne khali masi tongan bai ko ga kangai singda tongan ba topic piraga ko gi paper ona puthok piraga masi bursara Maharaja je sini ha base tungi mirol da thamau na ba asoba ko gi dari kama ko sembala se ha wa pham kharsi thamjaraga
ngarang khanghaudana JCILPS ki ko convener dollar da mobile da fajadaba wahi wata sizinaduna social media da viral sakhiba audio aduda nan manipur adu phagatuna Joint Committee on Inner Line Permit System da ngasi chapchaba while piragani haina ngasi Sega Road Imphal West leiwa loop asigi head office ta pangthokiba paugi mifam amada convener Yumnamcha Dilip Kumar na phongdokre fagat lakraba nan manipur adugi maming Sanjoy Elias Bahadur Thakur sahi kungataruk apokpa Kailas Thakur Bilpur B Pakari H Champaran Bihar dagini mahak hojik Imphal West Tera Sapam Lerekta Bharada Laiduna Tera Lukram Lerekta Samkapugi Dukan Famba Misakni Hairi Paugi Mifam Aduda Convener Yumnamsa Dilip Kumar na Makha Taraduna Hairiba Miyu Esi Haukiba Sahi Tara Mapangi Mamangdagi Manipurda Imung Manunga Punna Sapam Lerekta Laiba RK Sanatombi Singhi Yumgi Ka Bharada Laiba Miyuini Ngarang Khanghodana Lup Asigi Ko Convener da Mobile da Hai daba wahai sizinartuna masana masagi ming Bahadur ni haina khanghalakpadagi lup asina mieng sanglakibani Sanjoy Elias Bahadur All Manipur Barber Association da register tauram daba miyoi ama oibana mahak makhatana Manipur gi atopa mafamda dukan hanghandaba amadi athuba matamda masage poknafam lamdanda halan khragani kanagumba miyoi amana masagi saktak se matiksana pairaktaba amadi police ki clearance certificate pairaktaba mapan lamdagi changlakpa miyoi sing ase kopna monitor taubugi tangai fadaba lay masida lamdam asida bara saliba yumbu singnasu khangjinminaba yamna tangai fade haike Bahadur Thakur hairiba nipa sidi hazam ojaragasu ma labor card paibanate loinana Manipur da lairiba moi barbar association sigisu member oiramdre mana member oige haiba matamda Manipur Barber Association na deny tawi ma se reject tawdana mangonda membership se piramdre aduna unauthorized na magi lairiba hazam gi dukan asi hangaga lairambaga loinana yu tha kanda leikai da karan tabagi wafam kaya su leikai dagi fange adugo loinana magi ada haukiba magi state su Bihar da su tongan ba khana chaina bagi wathok kaya leibagi wafam si ma masana dum haijai aduna maram warakanda mangonda sumna tangi Aadhaar card paiba adugo labor card yaudaba loinana police verification certificate yaudaba adugo magi oiba sinfam adugi saktak se karimamda yaudaba aduna maram warakanda mana tawriba crime asina amasung mana nganggriba phajadaba slang oiba wahiwata mayam asina maram oirakana maha se Manipur gi mayokta Manipur miyam gi mayokta lepa mini haidana khoina laurakanda Manipur gi anywhere Manipur gi manungda ma dukan hangba yararoi aduga mapan gi miyoi amana Manipur da changakpu matamda paifam thokpa tangai phadaba document to sudri phawgi oinadi Manipur da leiba yararoi Mahakna makha taraduna Bahadur hairiba miyoi asida kanagumba sakhangdaba miyoi kharana mobile number 8787676353 asigi khuthangda masana masabu JCILPS ki miyoi ni haina loop asigi mingsa thinenaba satharagliba asigi mathakta su mieng sanglagani haike nakalamromda Sanjoy Elias Bahadur na asigumba thong asi ahingda yu ka hena thaksilubadagi thokibani Manipur miyamna mahaki maralbu ngakpiu haina media gi thongda masagi maral yazaki number ama mangonda kinga ami hai riba number si aikoina hojeu akoi police crime branch sinagrani cyber crime unit sinagrani number do su hajarake aduga aina piriba press briefing si yaujarabani 8787676353 amona hajarabda 8787676353 hairiba number sidagi JCILPS harakanda mangonda tawsalai aduga maram oidana shaudana amuk JCILPS ki asengba ko convener da mana machin thidana yamna phajadaba wahi wata akoi mitei machenda bawda Manipur machenda bawda ngangna da wahi wata jinga kanda tarukba viral oidana miyamna punamna thenagre aduna ne khoina magi leiriba magi lichat sajar wang sangji namaram orakana Manipur da leiba matik sade haina खंजरगा माँ से दुकान तो वो यार रोए ना थिंग वो पिजरी वैसी JCILPS आदमी हम हैं मेरा ऑफिस में आओ ऑफिस भी नहीं बताता है तुम हिंदी भी मालूम नहीं है मणिपुरी भी मालूम नहीं है तुम्हारे पास आधार कार्ड नहीं है वोटर कार्ड नहीं है तो हम भैया के पास ने मैसेज वो रखा था वो डाल दिया बोला उसके बाद थोड़ा दारू पी लिया दारू पीने के बाद थोड़ा हमको उल्टा हो गया सब मणिपुर का पर जलो हमको माफ़ी दीजिए
ngasi nungthil pung taranithoi makhai adwaida hapen set panupa amana women action development ward ki office ta laktuna saukidar nupi amadi angang singda kihenbagi thabak satharam le haina women action for development ward ki secretary sobita mangsa tabamna pendaba phongdokre ngasi palace compound da leiba ward ki office ta pangthokpa paumi singa unaba amada sobita na makha taraduna office ta lakiba nupa aduna mahaki nupa amadi macha unage haina hanglakhe maduda chaukidar gi nupina watla amadi mahaki machadi shelter home da laikre office da laitre haina khanghaluba matamda nupa aduna nongmai ulaga kihalamki thawong asi taraina loba chumloi haukiba July 3 da mahaki machanupi tamna sakhang daba singna nongmai kapsilambagi thogdoksu laikhrabani paring naina satharagliba thawong sing asi police ta wakalabasu ngasi fauba thigat piba laitre ngasi office ta laklamliba nupa adu langthabal mayai laikai dagi hojik Manipur police headquarter da constable oina leiba lai mayum basantani haina sobitana maral sirikpagal loinana athuba matamda laingakna senariba mioi phagatuna sairak pibiu haina laingaki pungning singsilakhi haining baze sumaina sum jatharagadi nongmai singsi Manipuri ma nongmai sina karamba nongmai no ma civil dress ni ko hojikin paje ado happen su seli ado ma si kanana negle ino karamba kaini sibaina negle ibra politician na negle ibran kanana negle ino haibado kari marangino ai hatpa pami se ai gi imung manung tumna hatpa pami se kai marangino haibasigi asengba ma khangninga du Additional Commissioner of Income Tax Range Infal na sinduna ngase India ki tongan ba mafam da pangthok pago Manipur da su income tax te gi thoram lamfel fata leiba income tax complex da pangthokre ngasi gi thoram adu da income tax haibasi karino amadi masina piba kanaba singi maram da awareness program amasu pangthok pagal loinana usara kaya amasu thake ngasi gi thoram asigi matang da income tax office Infal circle gi deputy commissioner Moirang Them Joy Chandrana phongdorok pada Bharat da income tax department linkhat ki bagi chahi chamaga yankhai ga mapan suba numit ne ngasi gi numit asiga mari leinana department asida lairiba staff singbo manamathum piba amadi income tax haiba si karino haibin chingba hiramda ICM complex amadi MU complex da hayeng seminar pangthokani masigda hiram asigi matangda khangbiningba miui singna saruk yabiu hainasu appeal torakhi ngarang nongalamdai da Thobal Police amadi Thobal River Conservation Committee gi apunba kangbu amana naronda High Court ki yathangi mayokta Thobal Turel dagi nung lengoi pektuna purambagi gari taramathoi fakiba gari sing aduda hablakpa nung lengoi sing adu Thobal Turel dagi nate patalam dagi ni haina press media kharagi khuthangda phongdokhibadu leibak miyabu lana lamjingduna police amadi Thobal River Conservation Committee TRCC bu lan uhonanaba honaba oiram le haina committee asigi convener gi cherol amana hairakli cherol asina makha tarakli badi hiram asigi matangda ngasi Thobal Turel gi paringda nunglengoi pekliba mafam sing sil luana yengsin basalubada Turel khongnung dage nunglengoi pektre haiba wafam adu aranba oiramle mafithel damgi hek makhada truck ama khutna loading tahoba Moirang Purel da excavator JCB ani sizinaduna Turel mayai da lengoi pekpa chamba Chandrakhong da su excavator JCB ani sizinaduna Turel mayai da nunglengoi pekpa chamba tahoba amadi nongbram da excavator ani khamba aduna truck tarukki nunglengoi yauraga khamba thengnarakhe mafam sing aduda kablakpa photo video sing divisional forest officer Thobal yauna Thobal police amadi high court su pisinduna mathau taba thabak lokhatlagani Thobal River Conservation Committee na Thobal Turel kananaba hanba laitana honagani aduga Manipur gi atopa Turel sing kaningba manak nakpa loop sing asigisu angamba mateng pangani Turel sing dagi nung lengoi pekpa thinghibadagi khudong chadaba mayok nariba sinmi sing wakat pagi haklai adubo ahen balabi natraga samjin sajinba pambai sijinar labadi chapchana thengnagani madugi mahutta laingakta list tawduna license painanaba honabiu Thobal Turel gidi hantokna kothokrabana license launanaba amadi pinanaba honabiranu hairi serak asida ngasi ayupung taru ngakpigani serak asida ngasi ayupung mapan taba aduaida Yaripok police station gi manung chana laiba Haitroi Pokpi Jalianbi Laikai da mafam adugi lengoi pekpagi thabak tawribi sinmi singna lon lengoi purakpa tata truck ama faraga tatra truck aduda purakpa lengoi haidoktuna
मांगहनख्रे लेंगोय हैदोकपा अदुदा सरुक याखिबी नुपी अमना कोर्टना थमलिबा अथिंगबा सि लौथोक्ट्रिङैदा तुरेलदगी लोना नुंग लेंगोय पेक्तुना पुबा यारोय नुंग लेंगोय पेक्तुना हिंजरिबा सिनमिसिंगी खलगा अथिंगबा सि कोमथोकपियु हाइबे यावना वाफम कयामसु फोंदोरखे खुराई केंद्रदा नब्सागी मखादा मियामदा अहोंगबा ममलदा फंगहनगदबा था तरुकी सेंग सुना पीदे हाइबगी वाथोक लोयकिबदा ngairngai kendra asida nabsagi card paiba mioi amada fangpham thokpa sangdagi cheng kg ama kaklaga yel lagngai cherakta amuk hena kakke harakpadagi miyamga irang hokre cheng loba thingkre ngasi hokhiba iho aduda sarugyakiba card holder saminana hai खुराई केंद्रगी खाबैसोय वार्ड नंबर 3/5 की एजेंना था तरुकी चेंग yenthokna lairaqpa adu tha ahungi yananabgidamak ngasi agent ki yumda mifam ama pangthoke mifam aduda hana kaktuna leiba sengdagi amuk hena kaknana ba wakpham phongdoroke maduda miyamna cheng kakpa yaroi haiba matamda agent na MLA na ka u harakpadagi kakpone haina phongdorokpadagi sarangna ba thokhibaga loinana cheng kakpa yaroi haiduna miyamna khongjang sangsinkhibani haike थुंगसिदगी डबल कक्प तारदी अखोय चेंग लौब ngamjaroi चेंग लौरoi हाबे मतमदा एजेंट ना हारिसिना MLA दा चेंग हंगतखिनी MLA ना का ओइना का इमी मान हाबे मतुंगिना तौरिमी सिनी चेंग सी MLA दे हंगतखिनी अदुगा चेंग दो MLA दे लौरसो सिने बा हारिसिना एजेंट ना अदो अखोयना चेंग सी हंगत केरा हंगलोरे अखोय हाना का इबा मसिंग सिदगी हेना डबल कक्प तारदी चेंग लौजरोय ना प्रजा मयाम सिनी इहौ हौरिबा ngasi si moina maita laure चेंग एनगनी लौबी लाउ हाइरे अदुदुगा चेंग लौबने चपद समाइन हारकपदगी प्रजा सिंग चिन लौबंगा मोयेना ngasi gi irang si hौरिबनेबा Naga ceasefire gi yana serolda without territorial limit haiba wafamna Manipur mai hauna chakraba mato ngasi su Bharat laingakna framework agreement ki lang ama lamdam asigi miyamda amuk thaglakle masina lamdam asigi miyamda amuk ke hena chamamna ba pokhale haina ngasi nungthil pung ahum gi pauda court tawkhiba pau adu moirang dagi CC mangalema na thadorakpa cherol amana haigedabani kom gi hiram amataga mari lainade lana pau court tawkhiba aduna maram oiraga chamamna ba pokhan khiba adamak nungaitaba fongdokchari Caesar Eye Care Foundation amadi Mission for Vision ani khusam naduna ngasi Senapati da Senapati Vision Center ama hangdokpagi thorom aduga mari leinana Caesar Hospital gi chairman Dr. KS Palin hai mit ki anaba laing nabagi damak arapa mafam da chanaramba adu kokhanba ngamlagani Senapati district ta hangdokliba asigumna Suchanpur da su hangdokre loinana Manipur gi district khuding da su hangdokna nabagi pandam thamli haike हाइबा विजन सेंटर से डायग्नोस तौरगा ऑपरेशन सोइदना दरकार ले हारगदी नेशनल कंट्रोल ऑफ ब्लाइंडनेस नेशनल प्रोग्राम ऑफ कंट्रोल ऑफ ब्लाइंडनेस एना NPCB ने लई मसिना स्पॉन्सर तौरगा फ्री दा कैटरेक्ट ऑपरेशन से सीजर हॉस्पिटल सीजर आई केयर फाउंडेशन तो या दोनी Handakta BJP yaukhraba hanagi United Committee Manipur gi President Oiramba Elangbom Johnson na thangnoriba kendraga yengnabada kai samthong kendrada paikhatliba sakhot thaurangi thabak seng mawong maril ita tadaba amadi mangam isan sandaba asida kendra sigi mioi ama oina nungaitaba fongdokre kendra asida lambi koilas thabada quality yaudaba lambi girnala ga yengnabada nalana wangbana ising thumjinduna nauna thaba kolas kaiba natraga kolas thakraba matungda tokthokuna पाइप फुमबना चुंगबा थिकादा सिंगना तौनिंगबता तौबदा पेंदबा फोंदोखे महाकना मखाताना मियांगी फंफम थोकपा साकथुंगदा लोइनना इम्फाल मनुंगी यामना मरु ओइबा वाइसेल मरिलदा राजनीति तौबा चुमलोय हाइखे कैसामथोंग एलांगबम लैकाइगी लंबी सेंबीदबगी मतांगदा वाकलुबदा मरि लैनबा सिंगना करिगुंबा यानदबा अमा लैबदगी लंबी सेमदबनी हाइना मसा कंथोंगनबा होनरकपा सि लाइबक्थिबनी हाइनासु महाकना मखाताखि असिदगी चही की ममांग दे कना कना ना पान की बनो अदुगा ममांग दा उत पाइ दे बा अमना चही अमा मखाइ दा चही अनि दा कोई माइ बागी केंद्र तो फजना सेमा मकान दा चही सांग ना पाइ खब याव र दे मथक तो कैबिनेट मिनिस्टर कोई र बसिंग सिना करी दी हम द बनो हाइवे से चौबा कैसांतुम प्रजा की वहां मने मई गुंबा सुंगबदा आईडी पॉलिटिक्स तो बसे कोई का तबम थोकते बेसिक एमिनिटी सिंग दी अइना तौद्रगसु मी अमना तौरगसु मसी तौदबा याद्रबा फंगदबा फंडामेंटल ड्यूटी सिंग राइट सिंग खंबीरकांदा मसी गुंबसिंग असिदा हेना मी लु थंबीरकांदा कैसांतुम केंद्र पुन्ना अकोई चखनबा होनबदा इंक्लूसिव होइबा अपुनबा दुगुंबा वखलोंदो सागमिनसी हाइदना हौजिक पाउगी मरकथन अतेनबा ब्रेक अमतंग लौजरी
Manipur University the affiliate tauba South Asian Institute of Rural and Agricultural Management Langjing Achoba Imphal West ki admission tauzari course sing adudi BSc Agriculture, BSc Horticulture, Bachelor of Business Administration BBA nupa amasung nupi gi hostel gi khudong chaba leijari akaknaba seat kharatani akupa marol gi dama www.sairam.org.in natraga phone number 7641929924 natraga 8258801014 natraga 9612812346 ta contact taubiu. Break matungda makhataba pau pizari inart lining punsinanaba lov kanglaipa ki ahanba yakaipong ase kaksing district ki manung chanba sairel gi maitai sanglenda pangthokre thoram aduda salai mirel gi convener yangoi piba amadi manaba apunba maruki secretary mangangsa kaisam ibomcha inart lining gi maramda wafong kayam su phongdokhi lamdam asida maihorol dagi hauna ningthau palakpadagi ngasi fawba sahi khudingi lepa laitana ingen gi kunithoi ni panba numita pangthoktuna lakpa lai iko khatpagi thawni rol kangla laithong phatpa ngasi utra sanglen sana konungna sinduna kangla manungda pangthokre lokta ki hawrak phomni haina maihorol dagi thajanariba kangla pat asida khayom thaduna lamdam asida chahi amagi manungda tawkiba aranba asoiba phattaba seng ase sengdoktuna lokta yaida tinkinabani haibagi lai ikot phok asi sahi khudingi pangthokpani haina sana konungi laifam tak lakpa salam birendrana phongdokre mahakna makha taraduna lai iko khatpa asi pangthoktrabadi lamdam asida lairiba ningthouda thabak pangba yadaba mating thoktaba ana mahachuba oina thokani haina thajanaba lai haina su phongdokhi asi the police ahamada kangla lai thong phatpam leire ani mathang kangla ukrong hongbam leire adigi horen ahing da tawdoisna अकोई के कनो से पाखंग मिकोल संगबान असे पाखंग बसना लाम न कोई न चलोरगा लागा से थुंगब अद थुंगब तांजा से अखोई मयाम सिमा बु गाइदना अखोई अहिंग नोंगै चबुक पुंग बारो तार को सिदगी अखोई थौरम जे हौरनी अद मा लागा अखोई थौनी जे हौरनी ए सुमाय तौदना मसी दना अखोई लेजरी अदना अखोई सिगे लेबाक सि इंग बतप कैदो मरा चेतप निंगथौ पुंसिब कैदो मयाम मा तौबियो हायना अखोई थौनी जरनी अदैदा मदुदा अखोई थेंगना जे हौबदो मदुदा अखोई इबुदो पाखंग बसना पेनबिरगा अदमाय तौदना अखोई लेबाक सि यामना अखोई साउंड ओइन लेबा हाइतारे अदमाय तौने दम अखोई थौनी जबनी High Court na Turel dagi nung lengoi pekpa thingkibagi mayokta ngasisu sinmi singna sekmai kaujeng leimada miyamgi oiba mifam pangthoktuna hayeng dagi akanba khongjang sangsinaba warep laukre mifam aduda sarugyakiba sinmi singna nung lengoi pekpagi sinpham paiduna nongmugi chara taliba sinmi sing awaba pibigano haike ningsingba yabadi ngarang Thobal Turelda nung lengoi peklaga haplamba gari tarama thoina police na fagatpa laikhrabani Wangkhem Block Congress Youth Committee na Sinduna Wangkhem Kendragi ising fangdaba lawfom singda ising singliba engine singge diesel thau MLA Megasandra Kaisam na hakthengna ising singliba mafam singda satuna yanthokre khongsat aduda Iqbal Sa Khulakpom Secretary Minority Department Manipur Pradesh Congress Committee Ibomsa President AYC Wangkhem Robinson General Secretary AYC Wangkhem amadi Youth Congress ki thomi kyasu sarugyakhe Headquarter BSF Koirenge gi mityang makhada chamaga taraga humdoi suba BSF battalion sinduna kilometer mangagi oiba run for martyrs ke lamzen pangthokre rally adu battalion adugi commandant Hidam Subolna Hairok High School dagi lamthakhi mahiroi amadi naha yangkhaiga nipan na Hairok amadi wangjingi naha singna rally aduda sarugyakhi BSF ki maikei dagi su battalion adugi second in commandant Major Kumar AC Dhamendra Kumar amadi Bhagat Singh su sarugyakhi Kaksing district ki manungda laiba Eureka Academy Thaunaujam ki Principal na class 8 tamliba mahiroi nupamacha ama nung CCT pirami haiba wahauda school dagi tanthoraki bagi thawong asi haksin lawi haina Desham Kaksing District Council gi serol amana hairakli serol asina makha taribadi right to education eki makha da mahisang amadagi mahiroi tanthokpa yade haibase khangdaba amadi manga kanba principal gi mathakta akanba miyeng sangani hairi Jiribam gi Lalpani Government High School gi oza singi
sang naidabana maram oiraga session hodabagi class mapung fana tobidabana mahairoi sing penadre hiram asigi matangda school asida class 10 tamliba mahairoi Hafiz Uddinna oza singna class ningthina lobigani haibagi wakalda makoi nungti numit khudingi school sang naina adumaka duna lakli adubu matam punamakta class ama anidagi hena lobidana yumda halakhiba kayani hairaduna school gi timing asi pung 8 makhaidagini adubu oza ayambadi ayuki pung 13 da laglaga class amata lawduna hankibana kongaini asumna oza singna chang naina class lobidrabadi school kabagi kanaba laite haike nakalam romda school asida class 10 da tamliba mahairoi asi punna humpuga tarukni adu class 9 gi oinadi mahairoi chamagi mathakta tamlibani adubu oza singna class ningthina lowdaba asi pende maram aduna hiram asigi matangda mari leinaba authority na mi eng sanghaningi school asida chief minister gi aikhoi lairik ningthina tamsi haiba wakhalon ga loinana lairik ningthina tamningba mahairoi kaya yauri haiba wafum kaya masu fongdokhe ni tawga teacher ban lai haiga la e nong mo de lakte teacher ama ni de hen na suklak lakte high school am da teacher lai ge dawse ni taruk taruk ke mathau ni adu su class 10 class 9 sutaw taw de nong mo de class ama mon taw ni nong mo de taw de nong ma da so class nimit amada subject ama ani de hen na sutaw taw de Bharat Pumbadagi polio maru phangna muthalasi haibagi matangda nongmagi oiba khananenabagi mifam ama ngase More Hospital da pangthokre thoramadu da World Health Organization gi Manipur chapter gi in charge Dr. Parnoy Kumar Datta More gi sub divisional officer I Dinesh Kumar amadi Primary Health Center More gi MO in charge Dr. KS Santi Kumar na athoi balengbirak pasing oina sarugya khe thoramadu da More Hospital amadi Primary Health Center More da mathau toriba tongan ba staff nurse amadi mari lainaba staff singna sarugya khe amadi World Health Organization gi Manipur in charge na polio si Bharat tagi maru phangna muthatna ba amadi tungda tholaktana ba tha khuding gi report chang naina tharaktuna Bharat asi polio laina laitaba laibak ama ohenbada thawai haksang yauna mateng pangnasi haina phungdolakhi MID Manipur gi chief engineer na preside tawduna lamfel patalaiba MID gi Manipur gi meeting hall da engineer singi oiba punba mifam ama pangthokhibaga loinana tongan ba section da thabak tawriba section officer dagi hauraga chief engineer singi oiba Manipur MID Engineer Association MMEA haina mingthon ba loop ama semle haina association asigi serol amana hairakli serol asina makata na hairibadi association asigi oina thau pugadab sing adugi oina president da MID3 gi executive engineer RK Dipankar secretary oina MID2 gi executive engineer S Betamek Sharma aduga publicity secretary gi oina assistant engineer Michael Johnson moirangthem haple hairi IGR South ki lising makhada moirangda laiba kuntaruk suba sector Assam Rifles na sinduna ngasi lairik laisu matik chana heiraba naha singbu multi skills developing tawhanbagi pandamda rock band show ama pangthokre thoram aduda mahairoi chamaga tara romna sarugyakhe pawgi merkhan aten break amatang logjari Gitam University Visakhapatnam da BSc Nursing amadi MSc Nursing in NPCC gidamak female candidates singna admission to bibi yaragani campus manungda masagi hospital leizaraba medical college ni room amada mahiroi ani khaktamak leiba lift facility yauraba amadi yamna hygienic oiraba hostel yauraba campus ni MSc Nursing the admission fanglaba mahiroi singda tha khudingi stipend oina lupa lising tara fangani tuition fee structure BSc rupees 30,000 per year food and accommodation rupees 45,000 per year first to fourth year same fees MSc Nursing in NPCC fees rupees 1.5 lakh per year food and accommodation rupees 45,000 per year eligibility BSc class 12 pass physics chemistry biology and English 50% in aggregate Manipur gi mahiroi singi oina entrance test yaudana direct admission tobiba yagani subna taki seat 15 khaktani akopa marol gidama contact tobirau Educare Zone near Bosem Babupara phone number 60090622261 natraga 8794026277 break matungda makhataba pau pizari Jiribam district ki Boro Bekra police station gi manung chanba Tongtengmun village ta ngarang nungthil sakang daba sengna nongmaina kaptuna halamba LTT gi lanmi ni chingnaba miyoi anigi asiba haksang ado Zenims ki miren sangda purakre
Thobal District ke Hairok Part 1 da leiba haitu pokpi Youth Organization SYO na sinduna handak NEET ki exam da mai paklaklaba laikai asidage moirang theng parajit yauna atai tongan ba parikya singda ma wangna fangduna mai paklaklaba lairik faba mahairoi singda achamba khudol piduna pukning thogatkre SYO gi sanabungda pangthokiba thoram aduda social worker Laisram Krishna Das Hairok Part 1 gi pradhan Laisram Khamba amadi Thabak tagi potharaba oza seng moirang them Rasmohan amasung thoksom Ranjan laikai gi masak naiba ahal laman singna athoiba lengbirak pasing oina sarugyakhi All Manipur Muslim Organization Coordinating Committee Amukok Amadi Muslim Council Manipur MCM gi volunteer singna ngasi hazia trick singna hazki dama khongsan bagi thorumda sarugyakre malemda leiriba Islam dharma bu chasaba Musalman singi yumbi manga gi manung yamna maru oiba yumbi amani haina launariba haz asi sahi khudingi iramda Manipur asida masing yamdana leijaba jati ama oijarabasu yamna mai pakna sarugyaduna lakli handaki sahi asidasu Chamriga Humpu Singna Musalman Singi Senglaba Mafam Mecca Medina Amadi Saudi Arabia da Laiba Hazgi Mafam Kyada Sarugyagadori Haukiba Sahi Kyadagi Manipur State Haz Committee MSIC na CSO Singa Kusam Naduna volunteer ki Thabak Singda Sarugyaduna Lakli Loinana Amukok Amadi MCM Hazki Damag Yaifa Pauzil Pibagal Loinana Lamdam Asigi Tangdu Laita Draba Pibam Asigi Damag Dua Yaubiramu Hainasu Pukmen Paumin Ki Hairi DC Bisnupur Oiramba Pawan Yadavna Churasanpur DC gi incharge pukre Nita Arambam na Bisnupur gi DC incharge laukre Harau Tayamna okre DC ani gi marakta sarshinakre Karnataka da sasan tauduna lakiba Congress amadi ZDS ki chungshinaba sarkar thajabagi sangeng da maithiba nangkraba matung BJP na laingak sashan gi thorang tokre BJP gi MLA kaya jagoi saduna harau tayamba phongdokre Haukiba sahi manga sida Bharat Sarkar na India amadi Bangladesh ke international border fencing taunanabagidamag lupa crore lising taragamathoi kuntragan Nipan henna kaithokre hauzik faubada kilometer lising mariga Maudraga Taruk Loshele, Lemhoriba kilometer Chamaga Humpumapan, Kumza Lising and Ikun Fawi Manungda Loshinabaki Pandam Tamli Haina, Union Minister of State for Home Nitainand Raina Lok Sabada Fongdokre, Mahakna Yumlo Nariba, Laibak Anigi Marakta fencing Tauribasi, Mapung Pana Loshilabadi, Ngamkai Marakta Say, Naba, Laitabaga Loinana, Lalhobuki Irang, Lo, Amadi Kusu Kolai Amadi, Mayai Kabanisage Polam Singsu, Pusilak Pasu, Tingbangam Lagani Haiki. Niyam kaina sangsilambagi damak Assam ki Sonitpur, Morigaon amadi Demaji police na tongan mafam dagi fagat laba Tezpur ki Central Jail da thamlakiba Bangladeshi macha kunnagani thoi gi manungda mapan ngarang thadokibaga loinana masagi maramda halankre ngasi ayuk awang thangda Delhi gi Durgapuri chokta motorcycle tongdona lakpa masak khangdaba miyoi anina Nalram Koba Nahama Nomena Kaftana Halamle, Police na CCTV gi Mateng dagi Janaba Sing Fana ba Kongtang Lokot Pahokre. Ngasinung tilfong kiba pause singda kari maru iba pau yauri bagi habdu mayampu namu mieng taminasi. Kangla Pau, JC na bebisna misi gi mayokta kaukiba pung kunmari gi banna, mahoksa gi punsi da chauna akaiba pikre. Lambi Thinki, Wakan Famki, Rally Satki. JCILPS convener gi mobile da, Atiba Amadi, Taba Nungaitaba, Why Sizinaduna, Viral Tahan Kiva, Nan Manipuri Farga Police Sina Cray. Kanglai Paki Maira, Babysana Mishigi Langla Langdin Puto Haiduna Jason Kaukiba, Punkumari Giban, My Pang Satari. Principal Antoni Yauna, Taupumanga Puntran Togi Manung the Fanaba Emsuna Taxin Cray. Delhi the Lady MLA Singa, Governor Dr. Nazma Heftulaga, Unaduna Memorandum Peace in Cray. Losing was Sinbagi Kongang Sama the Sama My Paglagani Fondoragli. Babysana Mishigi Matanga, Home Department interest log the Hibazi Sama the Sama Chum Lavani, Joy Kishan. Pandam, Babysana Mishigi Punkunori Ban Hokre, Mahusagi Punsi the Sauna Akaiba Pikre. Babysana Achumbalang Lalagin Putokri Makai, Makal Makakayagi Kongang Changshin Kigani, Peter. JSC School Authority da Afongba Warokara. Babysana Mishigi Matanga, Asoiba Sinkup Sinaba, School Authority na Myroising the pressure Pirabra. Miyoi Athawak Pigani Haiduna Namthak Tauraga Lupa Kor Kunlom Kongot Lamba Miyoi Amafare. Paugzel
पुंग कुनमरी की बन शांति ओइना चथरी सरकार न मटिक चाब थबक लखतबा लाइबक थीबनी चित्तरंजन पुंग 12 की मनुंगदा ओजा मंगा फादुना वाहंग पाहुंग चथगदबनी पुलिस न फाजिन खिबा महिरोय मंगा कंडीशन यावदना थादोकदबनी लोइसलपदा मरुइबा पाव अमुका हन्ना पिजरी Mahiroy Bebisna Misigi Langla Langzil Atubuda Puto Uhaina Taxiladuna Joint Action Committee na Manipur Pumada Kokiba Pung Kunmarigi Ban Sathari Mafom Kayada Lambi Tingbagaloinana Wakat Mifom Sathake Chief Minister N. Biren Sindokadabani Haina Taxiliba MLA Singna ngasi Sutida Lairakiba Manipur ki Governor Dr. Nazma Heptulaga New Delhi da Unaduna Memorandum Pisinkre Amade Jiribam District ta Manipur ki Western Gate sananaba mafam khangdok paloi kre tha hungi manungda sabalo shingadawi Ngasi ko inadi Manipuri paw matang sta loijari Times of Manipur News mi ang tabi bu na mapo aramlana mukha na kurumjari